ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯄ ꯑꯄꯤꯜ ꯁꯨꯔꯠꯀꯤ ꯁꯦꯁꯟꯁ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ꯫ ꯁꯨꯔꯠꯀꯤ ꯁꯦꯁꯟꯁ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯣꯒꯤ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯄ꯭रीम ꯀꯣꯔꯠꯇ ꯋꯥꯒꯠꯂꯒꯅꯤ A.M. ꯁꯤꯡꯍꯥꯚꯦ꯫ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯗ ꯒꯨꯖꯔꯥꯠꯀꯤ ꯁꯨꯔꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯕꯨ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯄ ꯋꯥꯌꯦꯜꯗꯒꯤ ꯆꯍꯤ ꯑꯅꯤꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒꯤ ꯃꯍꯨꯠꯇ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯍꯥꯛꯄꯨ ꯐꯥꯗꯣꯛꯄꯤꯔꯛꯈꯤꯕ ꯀꯣꯔꯠ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯆꯠꯍꯟꯗꯅ ꯁ꯭ꯇꯦ ꯇꯧꯗꯨꯅ ꯊꯝꯕꯤꯅꯅꯕ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯗ ꯁꯨꯔꯠꯀꯤ ꯁꯦꯁꯟꯁ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯄꯤꯜ ꯑꯗꯨ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯗꯤꯁꯃꯤꯁ ꯇꯧꯔꯛꯈꯤꯕꯗꯒꯤ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ A.M. ꯁꯤꯡꯍꯥꯚꯦꯅ ꯁꯦꯁꯟꯁ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯧꯕ ꯌꯥꯕ ꯂꯣꯒꯤ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯂꯧꯗꯨꯅ ꯁꯨꯄ꯭रीम ꯀꯣꯔꯠꯇ ꯋꯥꯀꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤꯡ ꯊꯕꯛ ꯇꯧꯍꯟꯊꯣꯛꯀꯅꯤ ꯕꯤꯔꯦꯟ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔ MLA ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯀꯦꯆꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡ ꯌꯥꯎꯅ ꯃꯥꯔꯖꯤꯡ ꯆꯤꯡꯒꯤ ꯔꯣꯞꯋꯦ ꯁꯥꯏꯠ ꯑꯃꯁꯨꯡ ꯊꯦꯡꯒꯨ ꯆꯤꯡꯖꯤꯟꯗ ꯁꯥꯒꯠꯂꯤꯕ ꯋꯥꯇꯔ ꯑꯦꯟड ꯑꯦꯃ꯭ꯌꯨꯖꯃꯦꯟꯠ ꯄꯥꯔꯛꯀꯤ ꯐꯤꯕꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BJPꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯒꯗꯧꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ BJPꯒꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯑꯅꯤ ꯌꯥꯎꯅ MLA ꯑꯍꯨꯝꯅ ꯃꯈꯣꯏꯗ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯐꯝꯁꯤꯡ ꯃꯊꯪ ꯊꯥꯗꯣꯛꯅꯔꯛꯈꯤꯕ ꯑꯃꯁꯨꯡ ꯐꯝ ꯊꯥꯗꯣꯛꯂꯕ ꯑꯍꯨꯝ ꯌꯥꯎꯅ ꯎꯔꯤꯄꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA K.S. ꯔꯥꯘꯨꯃꯅꯤꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯎꯆꯦꯁꯤꯡꯗ ꯑꯋꯥꯊꯣꯝ ꯇꯧꯗꯨꯅ ꯉꯥꯡꯅ ꯁꯛꯅꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯂꯨꯆꯤꯡꯂꯤꯕ ꯂꯩꯉꯥꯛ ꯃꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤꯗ BJPꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯥꯝꯕꯤꯠ ꯚꯗ꯭ꯔꯥꯁꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ MLA ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯅꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA 32ꯃꯛ ꯁꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯌꯦꯡꯂꯕꯁꯨ ꯑꯣꯄꯣꯖꯤꯁꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA 5 ꯈꯛꯇꯃꯛ ꯅꯠꯇꯅ ꯑꯄꯨꯟꯕ ꯁꯤꯠ 60ꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ 85ꯗꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯧꯒꯠꯄꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯣꯟꯁꯤꯟꯈꯤꯕ MLA ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ NPP, JDU, KFA ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯅ ꯀꯥꯔꯛꯈꯤꯕ MLAꯁꯤꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯍꯥꯏꯕꯗ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯔꯗꯨꯅ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯀꯤ ꯃꯥꯡ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯃꯁꯨꯡ ꯁꯧꯒꯠꯄ MLA 32 ꯔꯣꯝꯗꯃꯛ ꯁꯔꯨꯛ ꯌꯥꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯊꯧꯔꯥꯡꯂꯤꯕ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯎꯀꯤꯜꯒꯤ ꯁꯤꯟꯐꯝꯕꯨ ꯁꯤꯡꯅꯔꯛꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯑꯦꯗꯚꯣꯀꯦꯠ ꯔꯥꯕꯤ ꯈꯥꯟ꯫ ꯎꯀꯤꯜ ꯑꯃꯒꯤ ꯁꯤꯟꯐꯝꯕꯨ ꯎꯁꯤꯠꯇꯅ ꯁꯤꯡꯅꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯄꯥꯎꯊꯣꯛꯇꯨꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯥꯏꯕꯔ ꯀ꯭राइमꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯇ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯅꯗꯕ ꯉꯁꯤ ꯆꯦ ꯊꯥꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯍꯥꯏꯀꯣꯔꯠꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯑꯦꯗꯚꯣꯀꯦꯠ ꯔꯥꯕꯤ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤꯗꯒꯤ ꯚꯥꯔꯇꯤꯌꯥ ꯖꯅता ꯄꯥꯔꯇꯤ माइनॉरिटी मोर्चा की प्रेसिडेंट मककमयूम आस्कर अली एलाइस MK आदिवास्कर अली सही 38 अबोकबा MD नवाब अली एलाइस इबोतोम्बी भारतीय जनता युवा मोर्चा विजयवा MK फेसबुक पेज रोफत ओइनाम अमदी सुभाष वाइकों की फेसबुक अकाउंट सिंदगी मागी फोटो अमदी भागाला ता नवा अगलोइना ड्रग मरी लेनबा केस दा कल्प्रिट वरबा हाथिंगने सेरबा मियोय सिंगी दबक्ता लेपा उकिल एडवोकेट सिंह ममिंग मथा फोटो मियाम दा खंगनबा हौरगनी अमदे अथै वफम सिंह थागलिबा असि मागी पुंसीदा अमदे उकिल कम्युनिटी ब सिंगनबने मा कोर्ट केस सिंह थेंगनबदा ड्रग मरी लेनबा केस अमबनते मखोना लाइक लेसु अहितबगी लाना अमदि लोगी नॉलेज वाटपदगी लाना एलिगेशन तौरकबने
ड्रग की केस अमा लेप हाइबसी उकिलना लेपदना कनाना लेपकदबनो प्रोफेसर डॉक्टर इंजीनियर साइंटिस्ट लेपकद्रा हाइना सु हंगलगले इंडिया की लोगे सिस्टम द कनागुंबा मियोय मरान लई नत्रगन लैति हाइबसी लोकोना लेपकदबनी उकिल हाइबसिदी कोर्ट लाक्लिबा क्लाइंट अदुगी फेवर द असुंबा फंगनबगी लेपकदबने मान लेपकिबा केस सिंग असि मरम चाबा केस ना अमरे ड्रग फाबगी केस तदि पुलिस गाड़ी नुना थमजिलकबा केस अदु खंगने हाइके सोशल मीडिया की प्लेटफॉर्म अमुरिबा फेसबुक पेज अमदा एडवोकेट अमगी ममिंग मथा थागतुना तौरिबा सि पर्सन ओइना लाकपगी मवंगने ओगल कम्युनिटी द चाउना सिंगनबा मने मदांगस द ओल मणिपुर वार एसोसिएशन अमदी मरी लेनबा सिंग द से थाखेबा लैखरे मसिदा मबागी प्रेसिडेंट चयोल अमगी मनुंगदा मकमयम अस्कर अली एमके अस्कर अली द सेंगदोरकदबनी अना खंगनखिबा लैखरबने हजुक बाबा अस्कर अली न सेंगदोरकबा अमद लैट्री अदुगा लोइदन मखाताना अम्पानासु करिगुम थबक अमद पाइखतबा लैट्री मसदा कनागुम मियोय खरना इंसिलग लाइफ अटेम्प तौननबा होनबा मानबगी सिंगनबा लै करिगुम मतंग असदा खुदोंथिबा यावरबदी मदुगी टेक्साक फुंबा एमडी अस्कर अली अमदी मागी खोंगबु सिंगना लोइना पुगदबने पुलिस डिपार्टमेंट अमदी साइबर क्राइम लखतपम थोकप लोगी वैबा थबक धरम सिंग लखलक्तबा तारबदे मणिपुर हाई कोर्ट मखाताना करि तौबा याबगी हाइबदो सधनगनी उकिल कम्युनिटी अमदी असुक चाउना अकी अखंग पीरिबा असिनदी इसम चंबा मिसम अमददी करिगी ngamloi मखोइना उकिल अमदा केस लेप यारोय हाना थेंगलिबा असि करि करंब अथॉरिटी नो हाइनसु मखाताना फंगदोखे मखातारकवा अतोप पाउदा फूड पॉइजनिंग परंबदगी मियोय मारफु लाइखनखरे अंबगी फिबम लोरे जरगन की धनबाद डिस्ट्रिक्ट की मनुंग चन लैबा खुंगंग अमदा पांगथोकबा मेलादा सरुकजाबा लाखिबसिना मफम अदुदा जोलंबा चाना थंगनबा पोलमसिंग सारोबा मतुंग खंगौदना मसा नारकपदगी मियोय मारफु हॉस्पिटल पुगतुना लाइखनखरे मदुगी मनुंगदा अमगी फिबम लुना लैरी हन मरी देनबा ऑफिसर्सना फोंदोगले स्कूल तरागनिथोय द सो कोर्स नोटिस इशू तौखरे प्राइवेट स्कूल सिंगना महिरोय सिंग यूनिफॉर्म अमदि लाइरिक सिंग ममल तांग जोलिबा असिगी मतांगदा दिल्ली लेगाना पाइखलक पथबक थोरम सिंग सरक मोइना स्कूल तरागनिथोय द सो कोर्स नोटिस इशू तौखिबगा लोइजना अदब स्कूल तरुकी मथकता इंक्वायरी चथब हौखरे हन मरी लेनबा ऑफिसर्सना फोंदोरगले दिल्ली एजुकेशन मिनिस्टर आरटीसी ना पांगदोखिबदा महिरोय सिंग महाफाना तौरकिबा कंप्लेन सिंग मथुंगिना लाइंगाना थबक पाइखटबा हौरकपनी नोटिस इशू तौखरबा स्कूल सिंग असिदा मरम साबा पाखुम मतम चाना पिरक्तरबदी अकनबा एक्शन सिंग सोइदना लौखटकारे दिल्ली दे लेरिबा तोंगन तोंगनबा प्राइवेट स्कूल सिंग ना महिरोय सिंग दा लाइरिक ममल तांगना योनबा मदि महिरोय सिंग सेटकदबा यूनिफॉर्म सिंग स्कूल अथॉरिटी ना हाइरकबा मफम दगी अतांगबा ममल दल होनबगी थौंग असिदा पेंदबदगी महिरोय सिंग गार्जियन सिंग ना कंप्लेन तौरकिबनी थौंग असि लेंगांदा तराइना लौदे अमरमदे एजुकेशन डिपार्टमेंट की मैकेटगी प्राइवेट स्कूल सिंगना मखोगी सेशन औट्रिंगदा क्लास की होइना तमगदबा लाइरिक सिंग अमदे मथौदाबा मटेरियल सिंग स्कूल की वेबसाइट थागदनबा मंगजौना खगनखरे अमदे यामद्रबदे स्कूल सिंगना मखोगी स्टडी मटेरियल फंगपम दुकान की ममिंग अमदे फोन नंबर सु अपलोड तौगदबनी हाइरे बीजेपी यूथ वर्कर थांगना थिंदुना हारखरे कर्नाटका की कोटुदा लेबाकपोक निमित्ता लाइनिंग मरी लेनबा थौरम अमदा मसागी सही कुंट्रागा तरुक सुरुबा बीजेपी यूथ विंग की थौमी अमा थांगना थिंदुना हारखरे मसिगा मरी लेनबा मियोय हुम फाखरे उदा सामा देवी फेस्टिवल मनुंग द थौदोगदु थोखिबनी लाइदा कटपा असाथक योनबगी मतंग द खुटपु अनि की मरक मरै अमा येनरखे मदुदा ग्राम पंचायत अदुगी बीपी अमसुंग बीजेपी युवा मोर्चा की लीडर प्रवीण कुमारना खामदोतुन खुटपु अदु तोंगन तोंगन खाइदोखे मिनिट खरागी मधुंग द खुटपु अमगी मियोयसिंग अमुक हलखे अमसुंग प्रवीण द खुट थाखि मखोइना माबो ममाइदा थाखि अमसुंग मदुगी मधुंग मगग अमसुंग पुक्ता थांगना थिनखि थौदोगदुगी मधुंगदा हौजिक मफम अदुदा ओंखटनबगी फेबम लैखरे नकलमरमदना मान निखाइबदा नुपी अहम यावना मरी सीखरे छत्तीसगढ़ की भरतपुर डिस्ट्रिक्ट युम सगाइसा की नबिदांग वरमदा लाइबा कोटफम अमा मखोइगी मथक्ता निखाइबदा नुपी अहम यावना खुंजा मरी सीखरे हक्सांग मरी अदु पुथोकलखरे अदुबा खुंजा खरासु निखाइरकिबा लाइबा गदना फमजिनखि इरमबा याइ हारि मी कनबगी थबक चथरि स्टेट असि की कोनुंग रायपुरदगी किलोमीटर सहमरोम लापदा गार्डर अमसुंग पोडेदान खुंगंग सिंथगी नुपा नुपी की खुटपु अमा लोहारिया तुरेल तोरबान दगी लेबा कोननबा मफम अदुदा चतखिबने अरोइबदा कंटेंट सिंग असिकी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनम पदागजरी चैनल असना दमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु पुनमकपो अमखाना थागजरी।